2024 da pangthokliba Lok Sabha election asi tangkhai amadi haukhre adubu hawjiksu continuous oiba news ama chahi kayagi mamangdagi chathuduna lagli mayamnasu soidana makki taram lagani America da pangthokpa debate kum Narendra Modi amadi Rahul Gandhi ani gi marakta asiguma debate asi pangthoklaba yai haiba pawasi retire chakraba just ani ga loinana journalist N Ram yauna makoi humna Rahul Gandhi amadi Narendra Modi ani da debate participate taunaba invite tauba matamda Rahul Gandhi na invitation adu accept taukre Prime Minister Narendra Modi gi oinadi hojik fauna response laitri masi pungnama asi karino debate ki system asina karam tauba America da pangthoi habadi adom nasu soidan makki taram lagani America da budi Republican Party amadi Democratic Party ani gi marakta chahi mari khudingi debate asi pangthoi masi matau karamna work tawi aduga masi kana basina karino video asi gi makha taba sarutagi mayam punna khaminakisi ahanbada thokliba asi karino hana hajaramge haukiba megi tang mapanda Supreme Court ki former Judge Madan B Lokor High Court ki former Chief Justice AP Saha amadi senior journalist N Ram makoi ahumna 2024 ki Lok Sabha election da public debate da saruk yanabagi damak Rahul Gandhi amadi hojik Prime Minister oiriba Narendra Modi da invite tauki invitation asigi letter asida makoi na hairiba si 2024 election da oiriba ki su kayasi public ta khanghan ba pami nakoi gi oiba opinion asina karino masina public ta knowledge kaya amasu oigadoribani amadi miyam gi mamangda achumba mawongda nakoi ani gi marakta leiriba allegation asi thambiyu hairi makha tabada Rahul Gandhi na makoi humda letter hallaga irei aduga asumna su hairi Congress ki president ama oiriba Sri Mallikarjun Kharge ka invitation asi gi matang da discuss taure amasung karigumba debate asi tauraba taragadi makoi gi habadi Congress ki vision asi su praja singna fajana understand tauragani loinana asengba achumba leader khanma ngamlagani su hairi maram masina mahak masamak amadi Congress ki president amasu oiriba Mallikarjun Kharge su ready da leire hairi Rahul Gandhi gi official oiba statement da asumna haiki mahak debate asigi da ready da leire aduga Prime Minister oiriba Narendra Modi nasu ready da leiba taragadi debate asigi detail amadi format na chungba hanglakli makata na mahak na healthy democracy amadadi machina kanagumba amagi bijalbu leibak miyam da puthokpagi afaba tanja amasu oigani haina hairi Lucknow da Rahul Gandhi na pi ki speech amatang panjaramge mahak na haiki mahakti 100% stage mathakta public issue asida Prime Minister Narendra Modi ga debate tauba asida ready leire adubu Prime Minister oiriba Narendra Modi di 100% debate asi tawrokloi haiki masida counter argument kaya amasu lakli BJP side tagi especially Tejaswi Surya dagini mahaki ahanba argument asidi Rahul Gandhi asi kanano haina hana hekta hanglakli masida aikoina khangadaba asi opposition party ki maikai rom dagi kanana Prime Minister gi candidate asi oigini haiba announce tawkiba laitri adubu BJP gi oinadi Modi na hojisu Prime Minister oiduna leiribanina adum khangle Prime Minister gi candidate asi mahak masana adum oirabani maramdi America da pangthokliba asidi kanana president oigedagi haina party ani gi marakta pangthokpani haibadi Republican Party dagina kanana aduga Democratic Party dagina kanana president oigani haiba sa khanglaba matungda amadi candidate ani asina yanaraba matungda pangthokpani aduna opposition party rom dagisu kanana makoi gi PM gi candidate asi oigadabano haiba adu lautokpham thoi amana America dadi presidential system ni aduga aikoi gi sina parliamentary system ni aduna Indian people singna vote thadagaduriba sidi Prime Minister gi candidate oiriba aduda nate Prime Minister adubu khangaduriba voter singi representative sing adudan Indian history da ahanba oina 2024 Lok Sabha election asida Narendra Modi versus Rahul Gandhi gi debate asi soidarmaki uba fanglaba yai America da pangthokpa debate system gi matangda mathakta soina panjakraba aduni makoina debate tawgaduriba asi burning issue ama hektada oiba yai issue adugi matangda clear vision ama utpa asini masida debate asigi moderator amasu mayada leptuna leiba asi uba fangani mahangna question hangani aduga question adugi matung inna makoina answer pigadoribani mahaki role asi asuki matik maru oikre aduga debate pangthokadoriba organization asina Commission on Presidential Debate haina kawi masi non-profit non-partisan organization amani independent organization ama oibana maram oiraga political party amadi candidate amatana support tawdi India gi oina hangba yaba wahangna
मनी अमदी मसल पावरना पालिबा डिक्टेटरशिप कुम लेरिबा लमदम असिदा डिबेट असी सिनगदरिबा कमीशन असिना कनाना ओइबा मसिबु माइ पाकना पांगथोकपा ngamगदरिबा हाइबा वहंग असिनी लोसिलकपा असिदा मयामगिदमक इंटरेस्टिंग ओइरबा अमदी इंफॉर्मेटिव ओइरबा वीडियो कया अमा पुदुना लाकपदा थवाय हापी बोइना चैनल सिबु सपोर्ट तोबिरम।